Hello ma'am, ngasisu RR Pazeni yamna nungairaba film ama puduna lagle. Hariba film asigi mamingna Troll 2. Film asi hantak 2025 ta release tawkiba action amadi adventure the best tawba movie amani. Film asigi panbiaba rating khara pallabadi IMDb rating da 10 gi manungda 5.4, Roger Ebert da 4 gi manungda 2, aduga Rotten Tomatoes da 50% gi fresh rating phangi. Adudi ma'am, film asigi samlokpa wari haidrabasu film asigi asengba wari rom doina mai onselasi. Film ki wari na hogdringai mamangda class 12 pass tawruba satrasingi damakta yamna kanaraba karingum amta haijaramge. Mayam class 12 pass tawruba satrasingi damakta Edu Jobs Academy na yamna kanaraba pawma puduna lagni madudi free education with 100% scholarship plus minimum rupees 10,000 stipend every month. Course ki mamingna Best Science, Hospitality and Hotel Management. Wasi 3-year degree program ni students singsu day 1 dagi work professional oina Bangalore, Delhi, Mumbai, Chennai, Gurgaon da leiba 4-star hotel singda thabak to phangani. Wasi tusnatna students singi lepham amadi chaba thappa sing asi loina free oigani. Wasi dige hena kudong chaba amadi nungaiba pawasi kadai digi phangani. Ariba kudong chaba sing asi lawi nabagi damakta screen da uriba number asi da call tawduna paw phawna biu. Aramasina adom siyamna thuna sanction birau limited seat ni. Film sing ahuba sinda sak udaba nupa amana Nursery Rhymes ki isai sakpagi mawngda aikhoida asamna wari lirei madudi troll haiba yamna chawruba creature asi laibak amadi nungtana semani aduga maki thamoi haibadi heart asina snow eyes na semi aduga troll haiba creature asi su thaninga gi matamdagi mioiba singa makhoiga yamna santi oiba mawngda nakan khaidokna duna lerakpa so oirami. Asumna troll amadi mioiba singa siga yamna nuksi sanana leiminaringai matam asida Norway hariba leba adudagi Christian dharma chatpa mioi kaya ama mapam asida laktuna troll amadi mioiba singa si tokai na tanabagi damakta senba hurami. Asumna troll amadi mioiba singa siga khaidoknanaba honarakliba misak asi atai kanamtana nate ola kawwa ningthau amana tawrukpa oirami. Asigi makha tabada ola hariba ningthau asina makhoigi Christianity chatpa mioi singa sina troll hariba yamna chawruba creature asibu manganabagi damakta honara ami maram asidagi makhoi singa sina troll hariba creature singa asibu nungsagi manganda putoktuna nung olanduna hatokpa kaya amaso hora ami matang asida gyan tanaba karigum amta haijaramge madudi mamangi part haibadi part 1 da troll hariba creature singa si nungsagi mangan hek uba matamda makhoisi nung onduna sibani sumna ola hariba ningthau asigi makhada troll hariba creature mayam asibu matang hatorakpa si uba matamda troll hariba creature singa sina Church de khingpa bell gi makhon singa si taba matamda makhoi di yamna kijarami aibadi hariba church ki sound sina makhoida yamna disturb tawrami. Asumna troll hariba creature singa sina Norway dagi lakpa Christian dharma chatpa mioi singa sibu yamna kirami. Asumna troll gi wari asisu matang asida loisan kirami aduga ngasai gi wari liram liba nupa asisu atai kanamta nate madudi Nora gi babana Nora na pi ingaida wari libi bo oirami. Nora hariba nupi asi mamangi part dasu main character oina lead tawduna chatpa nupi amani aduga hantaki part 2 asi dasu maangna main character oina lead tawduna chatkadoribani aduga aikhoina karigum amasu khangi madudi Nora na ngang oringagi matamda mahaki mama asisu yamna kanna nabadigi laikidaba oirami aduga hojiki present time gi matam asidana Nora asisu yamna chawrami aduga mahaki ne hairabada kanamta su leramde sumna Nora hairiba nupi asi mamangi part tegisu mathanta laikhrabani matam asida Nora gi chamber asida Isakshen ko nupa ama laami. Sakshen hariba nupa asi mamangi matamda Nora amadi makhoi punna thabak tawminaba misak amani masida Isakshen na Nora da asumna haira ami hojik aikoi government gi makhada mamangi matawgumna thabak adu punna muk tawminarasi aduga aikoi gi prime minister dusu mamangi prime minister du oidre anowa prime minister ma oire masida sunatana aikoi gi thabak tharom adu tawnaba honaba matamda anowa mioi kaya amasu hablabani maramasina hojik aikoina chathagaduriba thabak asida nahaki yamna darka tai sitaba matamda Nora na Isakshen da asumna haira ami anowa government ama silabasu anowa prime minister ma silabasu government gi mioi singa sidi hana gumna sap mane maramasina ai nakhoi gi thabak aduda makhata na tawba pamdre asumna Nora na yaraktaba asida Isakshen na Nora gi manakta tapna changsanduna asumna haira ami Nora aikoi gi inakta troll ama lei haidiba troll adugi mathakta aikhoina karigumba experiment khara chathagadabani madugi damakta nahaki darka tai sumna troll ama lei haiba si hek taba matamda Nora adusu Isakshen na haiba du yara ami rigi damakta Nora na troll palapu matamda yaribano haibagi maramdi Nora haiba nupi asidi mamangi matamdagi su troll gi maramda thijanduna lakpa misak ama oibagini sida sunatana hojik Nora gi mafamda nung macha amasu lerami haiba nung asi asam nung nate mamangi matamda sikraba
trollgi akaiba nung machet ama oirami trollna nung onduna sikraba matungda adugi nung machet amabu mangna sample oina lawduna thamaw oirami masidas natana noragi mafamda larik kya amasu lerami larik sing adugi mamingde talking to trees animal talk on the tale of sad olafs masidas natana iban isakchan jingi larik kya amasu lerami sida norana isaksenda asumna haira ami iban isakchan jingi larik sing asidi ai matam phangdabadigi padari sidus natana mafam asida norada blame kaya ama tawsan kibagi photo kaya amasu leiba du aikoina uba phangi aduga aikoina matam asidasu khange madudi noragi mama ase mangi matamdagi chronic disease asi matam kuina naduna leirakpadagi leikhidabasu oirami masigi matungda nora amadi isaksen makhoi ani ase helicopter matongduna remote power station hariba mafam asida laami mafam asi government gi mafam amasu oirami mafam asida norana professor moller amadi wangel makhoi ani busu thengnarami sida makoinina asumna haira ami sanglaba matam asida mioi kranadi troll hariba crasher asigi maramdadi khangba mali sida sunatna bimo world war 2 gi matamda mafam asida hero so telemark kowa mioi kya amasula ami adubu hojiki matam asida hero so telemark ki maramda khangnaba kanamta leitre fare ai masigi maramda nakoide gyan tanaba karigumba ma haira age akoi singasi atai kanamta natte Norwegian commando singni hoina lakiba dusu atai karimtagi natte imoki ising yamna leiba mafam aduda nazi singna world war 2 gi matamda atom bomb sakiba du thingnabagi damakta lakibani makhoi lakiba lanmi sing aduna chawraba aisi sing kya sibu thugaiduna sing kya ma senda laki maram asidagi nazi si lanmi sing aduna nuclear plant kya ma tawkiba du phelo henki asengma makidi makhoina lakiba plan adu nuclear gi bomb adu lephanabagi damakta lakiba natte asengma makidi troll hariba crasher asigi maramda lakibani sumna hariba matungda professor moller na nora asibu yamna chawraba yoli na phajanuna thamlaba troll amagi mamangda pusala ami zik mafam asida leiriba troll asi nung onduna lengba otpa ngamdana leiriba troll amani jubu hariba troll asi tasengnamak sibadi natari mahaki hakchang manungdi yauriba heart asidi mihun chongduna leirami aduga mafam asida leiriba troll asigi maming asi mafam asida troll asigi maramda chijaliba mioi sing asina yutun haina tholami angi matamdagi professor moller amadi mahaki mioi kya ka loina duna yutun troll asigi mathakta experiment kya ama chathaduna lakpoirami sidas natana mafam asida leiriba security mayam asina troll asigi masada UV ray kaya amasu kapsanduna leiribani maramdi karigumba troll asina he hinkalakpa tarabadi UV ray light sing asigi matengna mahak amuk hana nung on kinabagi damaktani norana sumsangpa matamda professor radani kawwanupi masu thengnarami hauji yutun troll asibu research tawbada makok oina lead tawduna chatliba asisu radani na oirami radani di nora hariba nupi asina mafam asida lakpa matamda mahak mathwai nungairamde ramdi makhoi ani ase mamangi matamdagi makhoi na pairakpa project sing adugi maramda kanamta da haidoknadaba amadi yahonnadaba oirami dubu isaksena nora asibu mafam asida poraibagi maramdi troll hariba crasher asigi maramda hentokna khangba misak asi nora kaktang oibagi damakta porakpoirami masigi matungda norana mahaka mamangda supun khraba sigi kawbo nupi magasu unarami hojikti sigi hariba nupi asi mafam asida thabak tawduna leirami aduga mahak hojik pregnant oirami sigi gi pregnant orba angang asigi mapa asi atai kanamta oiramde isaksen hariba nupa asi oirami mafam asida troll gi information kya amasu lerami sidasunatana mafam asida ningthau olamna iramba se amasu lerami se asisu tangkhai tana segaiduna lerami se asigi mathakta ningthau olaf gi signature su yarami duga se asigi mamingna olaf the holy troll haina kawrami segairaba se duda iriba do norana paraba matungda mangna khangami madudi troll hariba creature sing asi khogi leibaktigi tanthokna honarame haiba asi masigi matungda mafam asida leiriba elevator asida nora adu changton tongkhalami aduga elevator asida tongduna troll adugi mamai manak tamna laami norana yotun troll asigi manakta tamna changchanduna mahaki mamai asida makhuna pairami aduga mahakna machinda karigumba isai masakla ami norana sakpa isai asi yotun troll asina taba matamda ngasi digina chai kyagi mamangdigi nung onduna siraga leiraba troll asi kudakta hinkala ami masina tanglibidi nora hariba nupi asina troll hariba crasher sing asiga matau kramna paw phawdo phajin tawgani haiba asi khange haibani maramdi sanga upambi amadi atopra crasher kyaga paw phawna bangambagi larik kyama mamangi matamdagi norana pakhre haibani asumna troll asina ikhang khanguduna hinkalakpa asi uba matamda control room asida leiriba mioi myam asidi loina pakhanarami odagi professor aduna mahaki makhataba security sing aduda UV light sing adu on tawduna troll sing mathakta kapsalo haiduna order tawami security guard sing aduna su UV light sing adu
ꯑꯣꯟ ꯇꯧꯅꯕꯒꯤ ꯕꯇꯝ ꯑꯗꯨ ꯅꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯥꯙꯥꯅꯤꯅ ꯕꯇꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯐꯤ ꯍꯩꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ UV ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯊꯥꯅꯕꯒꯤ ꯕꯇꯝ ꯑꯗꯨ ꯐꯪꯁꯟ ꯇꯧꯔꯛꯑꯝꯗꯦ ꯃꯔꯝ ꯑꯁꯤꯅ UV ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯊꯥꯟꯕ ꯌꯥꯔꯝꯗꯦ ꯁꯣꯝꯗꯅ ꯇ꯭ꯔꯣꯜꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯐꯥꯖꯤꯜꯂꯤꯕ ꯆꯥꯎꯔꯕ ꯖꯣꯂꯤꯁꯤꯡ ꯑꯗꯨ ꯊꯥꯗꯠꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯑꯝꯃꯤ ꯅꯣꯔꯥꯁꯨ ꯏꯂꯤꯚꯦꯇꯔ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇ꯭ꯔꯣꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯖꯣꯂꯤꯁꯤꯡ ꯑꯗꯨ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯔꯥꯅ ꯇꯣꯡꯉꯤꯕ ꯏꯂꯤꯚꯦꯇꯔ ꯑꯗꯨ ꯇ꯭ꯔꯣꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯣꯝꯗꯣꯛꯄꯗꯒꯤ ꯅꯣꯔꯥꯅ ꯇꯣꯡꯉꯤꯕ ꯏꯂꯤꯚꯦꯇꯔ ꯑꯗꯨ ꯀꯥꯏꯔꯒ ꯑꯔꯥꯞꯄꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯛꯑꯝꯃꯤ ꯅꯣꯔꯥꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯇꯦꯛꯄ ꯏꯂꯤꯚꯦꯇꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯝꯇ ꯁꯣꯛꯇꯕꯤꯗ ꯊꯣꯔꯛꯑꯝꯃꯤ ꯁꯨꯝꯅ ꯇ꯭ꯔꯣꯜꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯋꯥꯡꯒꯦꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯇꯨꯟ ꯇ꯭ꯔꯣꯜ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯂꯔꯒꯤ ꯃꯈꯨꯠꯇ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯁꯦꯝꯄꯜ ꯃꯆꯦꯠ ꯑꯃ ꯑꯣꯏꯒꯗꯕ ꯅꯨꯡ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯍꯧꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯃꯆꯦꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯔ ꯇꯧꯕꯒꯤꯗꯃꯛꯇ ꯄꯥꯏꯔꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯔꯤꯕ ꯁꯤꯟ ꯃꯇꯦꯛ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯔꯥ ꯔꯥꯙꯥꯅꯤ ꯏꯁꯥꯛꯁꯦꯟ ꯑꯃꯗꯤ ꯁꯤꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯌꯥꯔ ꯐꯣꯔꯁ ꯕꯦꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯈ꯭ꯔꯤꯁꯄꯨ ꯎꯅꯔꯝꯃꯤ ꯈ꯭ꯔꯤꯁꯁꯦ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯄ꯭ꯔꯃꯣꯁꯟ ꯐꯪꯉꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯃꯤꯇꯤꯡ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯍꯟ ꯇꯧꯗꯨꯅ ꯍꯥꯠꯄ ꯇꯥꯕꯅꯤ ꯃꯥꯡꯗꯁꯨ ꯅꯣꯔꯥꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯜꯂꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯕꯦꯟ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥꯁꯨ ꯌꯥꯎꯅ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯔꯥꯅ ꯇ꯭ꯔꯣꯜꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯣꯜ ꯑꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯇꯤꯝ ꯑꯅꯤ ꯁꯦꯝꯃꯝꯃꯤ ꯑꯩꯅ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤ ꯁꯤꯖꯤꯟꯅꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯗꯨꯗꯁꯨ UV ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯐꯤꯛꯁ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯞꯆꯜꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯖꯣꯇꯨꯟ ꯇ꯭ꯔꯣꯟ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ UV ꯂꯥꯏꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯥꯞꯁꯟꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯅꯨꯡ ꯑꯣꯟꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯀ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯀꯗꯕꯁꯨ ꯑꯣꯏꯔꯝꯃꯤ ꯃꯤꯁꯟ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯤꯔ ꯀꯧꯕ ꯃꯔꯨꯞ ꯑꯃꯁꯨ ꯃꯍꯥꯛꯅ ꯌꯥꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯤꯔꯅ ꯃꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯥꯏꯍꯟꯒꯗꯕꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯔꯥꯗꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯈ꯭ꯔꯤꯁ ꯌꯥꯎꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯔꯥꯙꯥꯅꯤ ꯑꯃꯗꯤ ꯏꯁꯥꯛꯁꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯃꯛꯇꯗ ꯇꯣꯡꯉꯛꯑꯝꯃꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯤꯁꯟ ꯑꯁꯤꯗ ꯌꯥꯎꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯗꯨꯅ ꯂꯩꯕꯒꯤꯅꯤ ꯑꯗꯨꯗꯒꯤ ꯁꯤꯒꯤꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯐꯖꯅ ꯆꯠꯇꯨꯅ ꯍꯜꯂꯛꯎꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯔꯥꯙꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯈꯤꯇꯪ ꯄꯥꯝꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯌꯨꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯁꯤꯇꯤꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯅꯕ ꯀ꯭ꯂꯕꯒꯨꯝꯕꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯑꯃꯗꯤ ꯄꯥꯔꯇꯤ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯀ꯭ꯂꯕ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄ ꯑꯃꯗꯤ ꯍꯥꯠꯇꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗꯁꯨ ꯈ꯭ꯔꯤꯁ ꯑꯃꯗꯤ ꯑꯃꯤꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤ ꯑꯗꯨꯁꯨ ꯌꯨꯇꯨꯟ ꯇ꯭ꯔꯣꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯐꯤꯛꯁ ꯇꯧꯗꯨꯅ ꯍꯥꯞꯈꯤꯕ UV ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯞꯁꯜꯂꯝꯃꯤ ꯇꯨꯝꯅ UV ꯂꯥꯏꯠ ꯀꯌꯥ ꯑꯁꯤꯅ ꯀꯥꯞꯁꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯇꯨꯟ ꯇ꯭ꯔꯣꯟꯒꯤ ꯃꯁꯥꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯑꯝꯃꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯕꯨ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯈ꯭ꯔꯤꯁꯀꯤ ꯃꯔꯨꯞ ꯑꯥꯔꯃꯤꯅ ꯇꯣꯡꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯄꯣꯈꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯀꯤ ꯃꯔꯨꯞ ꯑꯥꯔꯃꯤꯔ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯤꯔ ꯑꯁꯤ ꯂꯩꯈꯤꯗꯕꯒꯤꯅꯤ ꯑꯗꯨꯒ ꯑꯃꯤꯔꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯃꯍꯥꯛꯅ ꯁꯤꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯤꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯔꯥꯒꯤ ꯕꯕꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯁꯤꯈꯤꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯑꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯃꯛꯅꯤ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯤꯔ ꯑꯗꯨ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤꯗꯃꯛꯇꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯔꯥꯅ ꯈ꯭ꯔꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ
ट्रोन असि मथक्ता असुमना माकपु थिंगनब होनबा सि करिसु कानारोय अखोइना असुमना तौबा तारबदि माकना हेन दुम सावरकनी मदुगी मोता अखोइना माका वारी साननब ओइना होनसि दुम ओइनामक अखोइ मियोइबा सिंगा यूटुन ट्रोन असिगदि वारी सानबदि यारोय अदुबु माका पाव फोनबा ngमगदबा कनागुम्बा अमदि आइना खंगी सिगी मतुंगदा नोराना क्रिस इसाक्सेन अमदि रादानी मखोइ सिंग असिबु जर्किन हारिबा यामना सेक्शन बा मिलिटरी जगह अदुदा पुदुना लामी पमदुदा यामना चावबा केप अमसु लैरिबनी केप असिगी मनुंगदा यूटुन ट्रोल अदुगा वारी सानबा ngमबा कनागुम्बा अमदु लैरिबनी महाक अदु अतै कनामता नते अतोपा ट्रोल अमनी अंगसिदा अखोइना करिगुम्बा मखंगी मदुदी हारिबा केप असिगी मनुंगदा ngasidigina matam kyagi mamangdigi नोरानासु ट्रोल अमगा पाव फाउनदुना मफम असिदा थम्मे हाइबनी अदुबु हारिबा ट्रोल असि करम्बा ट्रोनो हाइबा अदु फिल्म असिगी मखा ताबदा सोइदनमके खंगकनी ममांगी मतमदसु मफम असिदा मिलिटरी क्याना ट्रोलगी मरमदा क्यामा थिजनखरबनी अदुबु मतम अदुदा मिलिटरी सिंग अदुना मफम असिगी करिगुम्बा ट्रोल अमता थिबा फंखिदे मरमदि ट्रोल हारिबा क्रेसर असि लैबांग अमदि नुंगतना सेमबगी ओइबगिनी अदुगा मिलिटरी सिंग अदुगी खुलाय अदुना ट्रोलगी बॉडी टेम्परेचर गी मरमदा अमदि माकी हार्ट बीट की मतंगदा डिटेक्ट तौबा ngमदबगिनी नोराना मखोइ सिंग अदुदा असुम नाइरामी मफम असि सदान फममनी मतम अदुगी मियो सिंग अदुना ट्रोल किंग अदुसु मफम सिते कौदुना हातोकपा अदु पांखे अदुगा मखोइना केप असिगी मनुंगदा यामना चावरबा मचिन तुमतुमलबा नुंग कया अमसु मखोइना थेनरमी ममांगी मतमदसु मियो सिंग अदुना ट्रोल मचा अदु मफम असिदा फादुना पुरखी ट्रोल निंगथौ अदुना माकी मचा सिबु कनबा लाकपा मतमदा फानबसु होनखी मसिदसु नतना मियोइ म्याम अदुना मचिन तुमलबा चावरबा नुंग सिंग अदुगी मथक्ता क्रॉस मार्क के सिंबल कया अमसु हक्तुना थममी मरमदि ट्रोल सिंग असिना सिंबल असि उबा मतमदा मखोइगी मसादा हेना सुसोकनबगिदमक्तनी ट्रोल किंग अदुना मफम असिदा माकी मसादबु कनबा लाकपा मतमदा माक मफम असिदा फाजनदुना लैखी अदुबु माक ngasidigina चै अहुंगी ममांगदगी मफम असिगी नाथोक्तुना चटकी अदुगा अखोइना करिगुम्बा अमसु खंगे मदुदी ट्रोल किंग असे ममांगी पार्टा नुंग ओदुना सिखरबनी हौजिक नोराना मफम असिदा लैबा ट्रोल असि कौनबगिदमक्ता ममांगी मतमदा सिखरबा ट्रोल किंग अदुगी नुंग मसेट अमा महांगना पाइदुना पुथोरामी अदुगा नोराना नुंग मसा अदुना अतोपा नुंग अमदा यैदुना मखोन खरा थोअलामी मखोल अदु ताबदगी मफम असिदा लैबा ट्रोल अदु नोरागी ममांगदा थोरामी अदुबु मफम असिदा थोराइबा ट्रोल असिदी यामना मिनुंगसि लैबा थौजा लैबा ट्रोल अमनी मतम असिदा नोराना ट्रोल असिगी ममांगदा करिगुम्बा इसै अमा सकलाअमी ट्रोल अदुनासु नोराना सैबा इसै अदुगा चाप मानबा इसै अमा नोरादा सकलाअमी रागा लामिनरिबा मियोइ सिंग असिना मखोइनिगी मौंग मतोसि उबा मतमदा मखोइनिना करिगुम्बा पाव फाउनबगी मौंग सुमाली सेंगमकिदी नोरा अमदी मफम असिदा लैबा ट्रोल मखोइ अनि करिगुम्बा वारी खरा सानारिबनी मतंग असिदा इसाक्सेनसु ट्रोल अदुगी मनाक्ता संगतुना ट्रोल अदुगी मसादुदा सोअमी अदुगा माकी हाइनिंगलिबु वासिंग अदु फीलिंग ओइना शेयर तौरमी मसि उबा मतमदा ngसाइदिगी ट्रोल सिबु किरम्बा क्रिस अदुसु हौजिकति खरा फरमी मतम असिदा नोराना मखोइ म्याम अदुदा असुम नाइराअमी मफम असिदा लैरबा ट्रोल असिदी ममांगी मतमदा सिखरबा ट्रोल किंग अदुगी मसानुपानी अदुगा माकी ममिंग असिना ब्यूटीफुल हाइना कौई मतम असिदा नोराना ब्यूटीफुल ट्रोल असिदा असुम नाइराअमी एखोइगी मफम असिदा लैरिबा यूटुन ट्रोल अदुना एखोइ मियोइबा सिंग असि हाटपा अमदी फादुना साथोकपा हौरए अदुगा महांगना यामना कक्नबा मफम अमदसु चटपा पामली मसि पुनमक मयाम असि नांगना मुक्तंग यूटुन ट्रोल अदुगा वरी सानदुना अमुक्तंग थिंगबियु सेन असि चेंज तौदुना मथंगी सेनदा यूटुन ट्रोल अदुना लाकपा अदु एखोइदे वलाई महांगना लाकपा मतमदा अहन मतै मनाव अदुगी युम अदु थुगाइदुना चटखिरमी आइरिबा सेन मते असि फिल्म असिगी पार्ट 1 गी अहौबा सेनदसु उतखिबा अदुगा चप मानै तंजा असिदा नोरा अमदी माकी टीम मदसु यूटुन ट्रोल असिगी मनाक्ता लामी नोराना यूटुन ट्रोल असिगी ममांगदा चेंसनदुना लेपमी अदुगा माकी मखुत्ता फ्लेयर गन अमा पाइदुना काफलमी यूटुन ट्रोल अदुसु नोरागी मनाक्ता हेक सांके तोरपा मतम मदुदा ब्यूटीफुल ट्रोल अदुसु उन मरक्तगी हौगलक्तुना यूटुन ट्रोल असिगा वरी साननबा यामना कन्न होनजरमी अदुबु मखोइनिगी वरी सानबा असिदा यासनबा अदु पुरक्पा ngममदे मरम असिदगी मखोइनी अदु मफम असिदा फुनागे हाइदुना तौरामी मतंग असिदा यूटुन ट्रोल असिना मफम असिदा लैरिबा आइस की लेक असिगी मथक्ता माकी खोंपाक असिना यामना कन्न नेथरमी मरम असिदगी मफम असिदा फमजनदुना लेरंबा आइस म्याम अदु नोइना क्रैक चलामी आइस म्याम असिना क्रैक चलकपा असिना मरम ओइरगा नोरा अदुसु मतवा हिंजनबगिदमक्ता खामदुना लैरिबा हेलीकॉप्टर असिगी माइकैदा यामना कन्न सेंजलमी सोमदना आइस म्याम अदुना क्रैक चलकपा असिना मरम ओइरगा ब्यूटीफुल ट्रोल अदुदी सिंग मनुंगदुदा तासनदुना माकी मसा अदु लुपथखिरमी अंजा असिदा यूटुन ट्रोल असिना नोरागी माइकैदा नोरा असिबु हानबगिदमक्ता संगामी अदुबु नोरासु हेलीकॉप्टर असिंग मथक्ता यामना थुना तोगतुना मखोइ मफम असिदा तुना यामना थुना चटखिरमी असुमना मखोइगी मसा असि कंजहौरमी नोराना हेलीकॉप्टर अदुगी मथक्तगी ब्यूटीफुल ट्रोल अदुना इसिंग मनुंगदा लुपतुना ताखिबा अदुदा सोइदना मक्की सिखरगनी हाइदुना खनबदा माक यामना वाजरमी
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯔꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯗꯣꯝꯕꯥꯁ ꯏꯌꯥꯔ ꯑꯦꯝꯕꯨꯂꯦꯟꯁ ꯕꯦꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯆꯠꯄ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯅꯣꯔꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯦꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ ꯃꯦꯞ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯤꯜꯒ꯭ꯔꯤꯝꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯜꯒ꯭ꯔꯤꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯝꯒꯦ ꯄꯤꯜꯒ꯭ꯔꯤꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯔꯣꯗꯥꯁ ꯑꯃꯗꯤ ꯁꯦꯟ ꯑꯣꯂꯥ ꯁ꯭ꯄ꯭ꯔꯤꯡꯒ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯖꯥꯇꯤ ꯃꯈꯜ ꯑꯃꯈꯛꯇꯅꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯅꯣꯔꯋꯦꯒꯤ ꯇ꯭ꯔꯣꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯂꯥꯞꯄꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛ ꯑꯣꯂꯥꯞꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗꯅꯤ ꯆꯠꯄ ꯄꯥꯝꯂꯤꯕ ꯑꯁꯦ ꯃꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯣꯔꯥꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯔꯝꯕ ꯑꯗꯨ ꯅꯣꯔꯋꯦ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯙꯔꯃ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯣꯂꯥꯞꯅ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯈꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯔꯋꯦꯒꯤ ꯀꯦꯄꯤꯇꯦꯜ ꯑꯁꯤ ꯅꯤꯔꯣꯗꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯑꯣꯂꯥꯞꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯔꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯇ꯭ꯔꯣꯜꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨ ꯈꯛ ꯇꯥꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯣꯔꯥ ꯏꯁꯥꯛꯁꯦꯟ ꯈ꯭ꯔꯤꯁ ꯑꯃꯗꯤ ꯔꯥꯙꯥꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯀꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯅꯤꯔꯣꯗꯥꯁꯀꯤ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯁ꯭ꯇꯔꯖꯦꯟ ꯇꯦꯂꯔ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯎꯅꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯔꯆ ꯑꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯨ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯁꯤꯡꯗ ꯅꯣꯔꯥꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯣꯟ ꯗ ꯇ꯭ꯔꯦꯜ ꯑꯣꯐ ꯁꯦꯟ ꯑꯣꯗꯥꯞ ꯁ꯭ꯇꯣꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯏꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯅ ꯅꯣꯔꯥꯅ ꯏꯁꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯗꯨꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯕ ꯑꯣꯂꯥꯞꯀꯤ ꯀꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗꯒꯤ ꯅꯣꯔꯥꯅ ꯏꯁꯇꯔꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯑꯣꯂꯥꯞ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯨ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯁꯤꯗ ꯏꯁꯇꯔꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯂꯥꯞ ꯅꯤꯡꯊꯧꯒꯤ ꯀꯨ ꯑꯗꯨ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯨ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯁꯇꯔꯅ ꯅꯣꯔꯥꯒꯤ ꯇꯤꯝ ꯑꯗꯨ ꯕꯦꯁꯃꯦꯟꯒꯤ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯆꯪꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯦꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯀꯦꯞ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯦꯞ ꯑꯃꯒꯤ ꯃꯊꯛꯇ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒꯤ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯂꯥꯞ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯕ ꯗ꯭ꯔꯣꯌꯤꯡ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯇꯔꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯨ ꯑꯗꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯁꯥꯛꯁꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯜꯗ ꯊꯦꯠꯄ ꯐꯣꯇꯣ ꯑꯃꯗ ꯊꯦꯡꯉꯨꯕ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃ ꯀꯥꯏꯗꯨꯅ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯏꯁꯇꯔ ꯑꯗꯨꯅ ꯈꯪꯉꯛꯄꯗꯒꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯅꯤ ꯑꯃꯁꯨ ꯂꯧꯊꯣꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯌꯥꯒꯥ ꯑꯍꯨꯝ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯜ ꯑꯍꯨꯝ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯊꯥꯏꯅꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯣꯂꯥꯞꯅ ꯁꯤꯈꯤꯕ ꯑꯗꯨ ꯐꯣꯇꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯖꯒꯥ ꯑꯍꯨꯝ ꯑꯁꯤꯗ ꯁꯣꯛꯄꯗꯒꯤ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯤꯡꯊꯧ ꯑꯣꯂꯥꯞ ꯑꯁꯤꯒꯤ ꯃꯐꯩꯗ ꯊꯥꯡꯅ ꯌꯥꯟꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛꯀ ꯑꯃꯗꯤ ꯉꯛꯁꯝꯒꯗ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯈꯨꯜ ꯑꯍꯨꯝ ꯑꯁꯤꯗ ꯅꯣꯔꯥꯅ ꯆꯩ ꯑꯍꯨꯝ ꯂꯦꯡꯖꯟꯗꯨꯅ ꯂꯩꯔꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯃꯒꯨꯝꯅ ꯃꯐꯝ ꯑꯁꯤ ꯍꯥꯡꯇꯣꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯑꯣꯂꯥꯞꯀꯤ ꯑꯁꯦꯡꯕ ꯀꯨ ꯑꯗꯨ ꯂꯩꯔꯤꯕ ꯑꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯨ ꯑꯁꯤ ꯀꯅꯥꯝꯇꯅꯁꯨ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯣꯔꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯀꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯇꯣꯛꯎꯕ ꯃꯇꯝꯗꯗꯤ ꯀꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯕ ꯑꯣꯂꯥꯞꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯂꯥꯞꯀꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯁꯨ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯜꯂꯝꯃꯤꯕ ꯊꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯂꯤꯡ ꯑꯃꯠꯇ ꯆꯥꯗꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯈ꯭ꯔꯤꯁꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕ ꯊꯥꯡ ꯑꯁꯤꯗꯤ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯃꯈꯜ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯑꯁꯤꯗꯤ ꯆꯍꯤ ꯀꯌꯥ ꯐꯨꯝꯗꯨꯅ ꯂꯩꯔꯕꯁꯨ ꯀꯣꯂꯤꯡ ꯆꯥꯔꯣꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯜꯚꯔ ꯊꯥꯡ ꯑꯁꯤꯕꯨ ꯁꯥꯔꯤꯕꯅꯣ ꯁꯤꯜꯚꯔ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯣꯠꯄ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯔꯥꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯄꯦꯄꯔ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ
ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯆꯦ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕ ꯑꯣꯂꯥꯐꯁ ꯗ ꯍꯣꯂꯤ ꯂꯣ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯇꯠꯄ ꯑꯗꯨꯒꯤ ꯇꯪꯈꯥꯏꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯔꯥꯒ ꯇꯤꯝ ꯑꯗꯨꯅ ꯑꯇꯠꯄ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯅꯤ ꯑꯗꯨ ꯁꯝꯖꯟꯅꯗꯨꯅ ꯄꯥꯕ ꯍꯧꯔꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯑꯣꯂꯥꯐꯁ ꯗ ꯍꯣꯂꯤ ꯇ꯭ꯔꯣꯜ ꯂꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯣꯂꯥꯐ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯦꯡꯕꯃꯛꯀꯤ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤꯒꯤ ꯌꯣꯇꯟ ꯍꯥꯏ ꯀꯧꯕ ꯃꯐꯝ ꯑꯃ ꯄꯤꯅꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯇ꯭ꯔꯣꯜꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯇ꯭ꯔꯣꯜꯒꯤ ꯂꯩꯐꯝ ꯑꯁꯤ ꯄꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯣꯂꯥꯐ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯔꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯑꯣꯂꯥꯐ ꯅꯤꯡꯊꯧ ꯑꯁꯤꯗ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯈꯨꯝꯕ ꯄꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥ ꯑꯃꯗ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯉꯥꯡꯅꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯣꯇꯟ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯔꯥ, ꯏꯁꯥꯛꯁꯦꯟ, ꯀ꯭ꯔꯤꯁ, ꯏꯁꯇꯔ ꯑꯃꯗꯤ ꯔꯥꯙꯥꯅꯤ ꯃꯈꯣꯏ ꯃꯉꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯣꯟꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯪꯅꯔꯤꯕ ꯀꯣꯏꯁꯟ ꯑꯁꯤꯗꯤ ꯇ꯭ꯔꯣꯟꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯊꯥꯕꯗꯁꯨ ꯆꯪꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯅꯣꯔꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯑꯗꯨꯅ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯝꯂꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯣꯔꯥꯅ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯇ꯭ꯔꯣꯜꯒꯤ ꯑꯀꯥꯏꯕ ꯅꯨꯡ ꯃꯆꯦꯠ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯂꯦꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯑꯗꯨ ꯕꯇꯔ ꯑꯃꯗꯤ ꯕ꯭ꯔꯦꯗꯀꯤ ꯃꯇꯧꯒꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯦꯟꯊꯠꯄ ꯌꯥꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯅꯣꯔꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯇ꯭ꯔꯣꯜꯒꯤ ꯃꯁꯥ ꯑꯁꯤꯗ ꯍꯣꯂꯤ ꯋꯥꯇꯔ ꯑꯁꯤꯅ ꯍꯩꯖꯤꯟꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯕ ꯌꯥꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯑꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯣꯂꯤ ꯋꯥꯇꯔ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯕ? ꯃꯁꯤꯗ ꯏꯁꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨꯗꯤ ꯑꯣꯂꯥꯐ ꯁ꯭ꯄ꯭ꯔꯤꯡꯗꯒꯤ ꯂꯧꯔꯨꯗꯧꯕꯅꯤ, ꯃꯁꯤ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤ ꯐꯅꯌꯥꯝꯗꯤ ꯆꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯔꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯁꯤꯇꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯔꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯈꯣꯝꯈꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯂꯥꯐ ꯁ꯭ꯄ꯭ꯔꯤꯡꯗꯒꯤ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯖꯥꯔꯗ ꯍꯥꯟꯗꯨꯅ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯖꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯕꯣꯝ ꯀꯌా ꯑꯃꯁꯨ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁꯥꯛꯁꯦꯟ ꯑꯃꯗꯤ ꯏꯁꯇꯔ ꯃꯈꯣꯏ ꯑꯅꯤꯅ ꯆꯔꯆꯀꯤ ꯆꯥꯎꯔꯕ ꯕꯦꯜ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯣꯜ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯈꯣꯏꯅ ꯕꯦꯜ ꯑꯁꯤ ꯈꯤꯡꯉꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯗ ꯏꯁꯇꯔꯅ ꯏꯁꯥꯛꯁꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯁꯨ ꯅꯍꯥꯛꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯦ, ꯌꯥꯝꯅ ꯐꯖꯩ, ꯃꯗꯨꯒꯤ ꯁꯦꯀ꯭ꯋꯦꯟꯁ ꯑꯣꯏꯅ ꯃꯈꯥ ꯀꯌా ꯑꯃ ꯄꯨꯊꯣꯔꯛꯈꯣ꯫ ꯃꯁꯤꯗ ꯏꯁꯥꯛꯁꯦꯟꯅ ꯏꯁꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯤꯑꯣꯏ ꯈꯔꯗꯤ ꯁꯦꯀ꯭ꯋꯦꯟꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯄꯥꯝꯗꯦ꯫ ꯃꯁꯤꯗ ꯏꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯁꯦꯀ꯭ꯋꯦꯟꯁ ꯑꯗꯨ ꯐꯖꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯝꯅ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯑꯦꯇꯦꯆ ꯇꯧꯁꯤꯟꯗꯨꯅ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯁꯨ ꯈꯔ ꯁꯣꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯏꯁꯇꯔ ꯑꯃꯗꯤ ꯏꯁꯥꯛꯁꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯆꯔꯆꯀꯤ ꯆꯥꯎꯔꯕ ꯕꯦꯜ ꯑꯗꯨꯁꯨ ꯈꯤꯡꯉꯛꯑꯝꯃꯤ꯫ ꯕꯦꯜ ꯑꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯨꯇꯨꯟ ꯇ꯭ꯔꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯎꯄꯥꯝꯕꯤ ꯑꯃ ꯐꯨꯛꯀꯠꯇꯨꯅ ꯏꯁꯥꯛꯁꯦꯟ ꯑꯃꯗꯤ ꯏꯁꯇꯔ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯔꯆꯀꯤ ꯆꯥꯎꯔꯕ ꯕꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇ꯭ꯔꯣꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯑꯑꯝꯕ ꯂꯥꯡꯁꯤꯡ ꯑꯗꯨꯗ ꯊꯨꯔꯝꯃꯤ꯫ ꯂꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯍꯣꯂꯤ ꯋꯥꯇꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯤꯠ ꯇꯧꯗꯨꯅ ꯍꯥꯞꯄꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯕꯣꯝꯒꯤ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯅꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯂꯣꯏꯅ ꯆꯥꯏꯊꯣꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯟꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯁꯣꯛꯆꯕ ꯇꯥꯔꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯕ꯭ꯌꯨꯇꯤꯐꯨꯜ ꯇ꯭ꯔꯣꯜ ꯑꯗꯨꯁꯨ ꯌꯨꯇꯨꯟ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯇ꯭ꯔꯣꯜ ꯑꯁꯤꯁꯨ ꯑꯥꯏꯁ ꯃꯔꯛ ꯑꯗꯨꯗ ꯇꯥꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯟꯖꯗꯨꯅ ꯌꯨꯇꯨꯟ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯈꯨꯒꯨꯜ ꯂꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯇ꯭ꯔꯣꯜ ꯑꯃꯗꯤ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠ ꯁꯤꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯃꯌꯥꯝ ꯑꯁꯤꯕꯨꯁꯨ ꯏꯟꯖꯣꯏ ꯇꯧꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯇ꯭ꯔꯣꯜ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯤꯅ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯌꯨꯇꯤꯐꯨꯜ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯌꯨꯇꯨꯟ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯁꯤꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯇ꯭ꯔꯣꯜ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯠꯈꯥꯏꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯅꯣꯔꯥꯅ ꯌꯨꯇꯨꯟ ꯇ꯭ꯔꯣꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ
beautiful troll asi kannabagidamagda rocket launcher kaya ama Yutun troll asigi masa mathakta kapsalami tomdana isak sena holy water yauraba bomb pit taroba aroiba container du paiduna Kris ka loinana container du puduna helicopter amada tongduna lami isak sena tawriba plan ase atai kremta nate holy water yauraba bomb aduna troll gi maya manung aduda thadaraga bomb adu pokhayalaga troll asibu hatnabagidamagta silibani maramdi holy water adu yauraba bomb kayama mahaki mapan thangba masa aduda kapsanba matamda kari susoktabagini adubu isak sengi yamna laibak thiba hairagadi makoina helicopter adu adum tongduna lakpa matamda bomb adu pokhainaba remote adu helicopter gi makhada taakirami sumna tawkiba asina maram orga hauzik isak sengi mafamda karigumba upay amta leremde maram astigi mak hauzik maki masa asi sacrifice tawrage haina kala ami madudi bomb pit tawraba holy water yauraba container asi magna konduna helicopter adudigi chongtharaga yutun troll adugi masa manungda changage haiduna kalami matamadu da mahakna bomb adu pokhailaga troll asi halaga haiduna kalami masigi matungda isak chen tongliba helicopter adu yutun troll adugi mathak thangba jaga aduda chapchana paiduna lami matang asida isak chen na maki nupi sigi aduda video call tawduna maki nupi ga aroiboina wari sanarami masigi matungda isak chen na holy water pit tawraba container adu konduna yutun troll adugi masa manungda chongchana ami isak chen na yutun troll gi masa manungda hek changkibaga bomb adu mahakna activate tawduna mafam asida pokhailami asumna tawba asina maram orga yutun troll adu hojik maki masa adu loina maina sakla ami tanja asida maki heart adudi asing mamaki kaidari matang asida ising manungda namjanduna thamkiba beautiful troll adu haugalakuna yutun troll gi masa yauriba heart adu magna lokthokuna yutun troll asibu mafam asida hatu ami yutun troll si sikraba matungda hariba sin asi kat tawkirami thangi sinda ngasai mamangda kai khraba church adu amuk nongna semjanba adu ekhoida holai matang asida sigi gi machanupi ma pokre haiba sisu ekhoida holai angang adugi maming aduna ura haina kawmi arigidamakta ura kawribino haibagi maramdi maki mapa isak sena machanupi gi maming adu ura kawwa pamkhibagi damaktani sigi gi su maki mapuroba isak sena sikiba tarabasu maki damakta anowa family ma lehorami makoi sing adudi Kris Nora amadi Radani ni film asiga aroiba sinda Nora na isak sena iba larik ama patuna leibadu aikhoina uba phangi masida sunatana beautiful hariba troll adusu makhoiga loinana unmarakta liminaba adusu aikhoina uba phangi masigi matungda aikhoida film asigi post credit silamada Professor Moller du aikhoida uhalai matam asida mangna mamangge matamda troll gi nunggi sample ama laukhiba adu aikhoida uhalai mangna tawriba se nunggi sample adugi mathakta karigumba experiment ama tawribani matam asida Professor Moller aduna army general amada call tawduna asumna hairami aingonda paw nungaiba ma leire adudi aina sathakiba experiment adu khara makhaidi mai pakle adudi aina mamangge matamda troll gi nunggi sample ama laukhatkiba aduna maram orga hojikti aina troll macha ma semkatba ngamle asumna hairaba matungda mangna hojik semkatkiba troll macha adu glass amagi manungda mangna phajanduna thamba adu aikhoida ulami hairiba sinasi ulaba matungda nungairaba movie asi matang aswaida lochankirami karigumba ngasigi ai explanation asida soikiba lankiba yarubasu mayamna ngakpiu ngasigidi matang aswaida kainarasi